ngasi ayu phongse phongsingdagi marueba paukhongka charaga mayamda share tawjigi ahanbada university amasum college sing amuk hangnabagi guidelines sing UGC na thokre COVID-19 laisana maram oiraga sai asigi March thadagi thingduna lakiba leba asigi university amasum college sing amuk nauna hangdokpada sanagadaba guidelines sing University Grants Commission UGC khangale Central University sing amasum atai center gi senthang makhada leba higher educational institution singi oinadi makhoigi campus sing nauna hangdoknabagi phirebadu vice chancellor amasum head sing sinakre adomainama state university sing amasum college singi oinadi state government na lepkadabani haina guideline aduda palli central gi senthang makhada hangba higher education institution singi oina head singna physical classing hangba yabagi oithokpa Laijarabadi madugi matung ina head sing na warep laujagani haina supalli state university sing private university sing amadi college sing yaun atai atopa institution singi oina mari leinaba state government sing na laubo warep ki matung ina warep laujagadabani hairi university sing amasum college sing da makhoigi campus sing tangkak naina hangdoknabagi thorang tawnaba khankhre institution sing asi hangmada COVID-19 dagi ngakthoknaba social distancing ngakpa face mask sizinaba amasum atai section thorang sing innanaba su khankhre hangadoribi university amasum college sing adu containment zone gi mapanda leba oigadabane mahairoi sing amasum staff sing adu su containment zone gi manungda leitaba oigadabane mahairoi sing amasum staff sing adu containment zone gi manungda leiba mafam sing da sattanaba haigadabane faculty staff amasum mahairoi sing da arogya situ app download tahonnana ba pukning su thogakadabane hairi research program sing amasum postgraduate mahairoi singi masing nembana maram oiraga soidana class yauna ba amasum lokhatpam thokpa section thorang sing lokhatna basu khangangadabane hairi institution gi hena lauba warep ki matungina final year da tamliba mahairoi singbu academic amasum placement ki thabak singda saruk yahanana ba khotnagadabani hairi commission gi mekedi gi international gi thakta satok chasin gi athingba natragana visa ga mari leinaba issue sing leibana international mahairoi sing gi tonganba thawrang ama pekhana ba sukhangale tangai phadaba matamda hostel sing hangadabani hangba matamda safety amasum haksel gi section thawrang sing mapung phana sakotkadabani aduga hostel gi ka sing da punna laiminaba asi yariba makai taholoidabani symptom laiba mahairoi sing yauragadi hostel da suklei lehaloidabani hairi panba yabadi COVID-19 virus sandorakpana maram oiraga leba asigi university sing sahi asigi March 13 tagi thong lonkibani leba ki oiba lockdown na sahi asigi March 15 dagi sathaba hokibani haina sapungdorakli atopa paw manamo by election 2020 board convolution kre voter card leitaba singna puthokadaba saktak che sing Laothokle Manipur gi assembly constituency mari gi pangthokadoriba marki mikhal gi vote khom gi matam ngasi nungthil pung manga da loisin khibaga loinana thasi gi tareta vote thadanabagi damak matam ngaiduna laikhrei maraksida CEO Chief Electoral Officer Manipur no ngasi thokiba serol amagi matungina by election asida kanagumana vote thadaba tholakpada masagi epic electoral photo identity card loinara kadabani karigumba voter aduna maki epic card leitrabadi tongan ba saktak se 13 gi manungda ama puthorakadabani hairi thasi tareta pangthokadoriba mikhal asigi campaign tawbigi aroiba numit asida ngasi mikhal thengnariba mireb amasum political party singna ngamjabi thaduna aroiba pungpham phawbada makhoigi campaign pangthoknakibaga loinana voter singna masagi phirep launabagi damak sem saduna leinakhre Chief Electoral Officer Manipur ngasi thokiba sirol amagi matungina pangthokadoriba mikhal asida voter khudimangna vote thadaba tholakpa matamda masagi photo identity card purakadabani kanagumana photo identity card puraktrabadi tongan ba saktak se 13 gi manungda ama puthokadabani puthokadoriba documents sing adudi Aadhaar card AMG Narega gi job card bank passbook health insurance card driving license PAN card NRP gi makhada issue tawba RGI smart card Indian passport pension document service identity card amasum MF MLA natragana MLC na piba official identity card sing utkadabani hairian su pauksi isna makhata na phungdorakli khasa trak poina to papaw mana yengkhom sur chandrana kaksing AC gi mikhal da mai pakpagi phaladu high court na sanahan gidrei Wai Surchandra gi mahutta Rameshwar na MLA oiragani amaromdana High Court ki judgment Supreme Court ta singnaragani Surchandra Manipur Legislative Assembly gi mikhal kaksing AC dagi mai paktuna MLA oiramlaba Wai Surchandra gi mikhal mai pakibagi phalladu High Court of Manipur na sanahan kidabaga loinana mikhal aduda ani suba tahoraba mayang lambam
Rameshwarbu MLA ohengadabani haina pikiba judgment adubu Supreme Court ta singnagani haina ex MLA Yangkhom Surchandra na paumising na phongdokre. Babu Prada paumising unabada mahana haiki satliba tam asigi mikhal asi kumja English ingani tara ki March thada pangthokibani loinana mikhal aduda Maha Congress Party ki MLA oina mai pakibani. Mikhal adugi nomination da Mahaka Mikhal da lamba taunariba BJP ki merek mayang lambam Rameshwar na Mahaki merep se aduda Mahaki nupi ki bank account ki Marik Sumba Warol Hapti haina yelakhi matam aduda Mikhal gi RO na handbook amadi ECI gi guidebook puthokhtuna Mikhal thengnabagi ayaba pikhi madugi matung tarakpada Mikhal da mai paklaba matungda April thada Rameshwar na High Court of Manipur da election petition ama tharakibani loinana sai ahum makhairom asi case thengnaduna lakpani merep amabu pamba pamdabadi miyam natana kanana su lepa yaba nate adumaktada mahak Mikhal aduda mai pakibani petition aduda mahakna mai pakle Laothokle adu satna handana thamlaga Rameshwar masamakpu mai pakle Laothokpiyu haibani Mahaki nupigi account statement nomination tawbada hapti haibadu Mahaki nupina mahakna politics tawba pamdi loinana Mahaki nupigi account gi matangda mangona khangange adumaktana mahakna hapkidabani Mahaki nupigi account hangdok mahakna bank da satuna satlubada account holder gi ayaba yawdrabadi pithokpa yaroi haina phungdorakiba lekhi Mahaki nupina haidokningdaba account adu nampuda haidokhanba karamna yagani Mahakna makhatana hai ngasigi High Court of Manipur gi judgments adubu mahakna taramna oi adumoinamak judgment adu re tawbinaba High Court of Manipur ngasi application online da pisinkhre loinana judgment adubu singnaraduna Supreme Court ta petition ama file tawrogani haki mahakna hai kariguma Mikhal amada mirep anikhak lepnabada amagi Mikhal adu satna handaba matamda lemhauriba mirep aduna MLA hapa satnai adubu mirep anidigi hena lepa Mikhal da kanagumba akaba mirep adugi mai pakpa adu satna handaba tarabadi Mikhal aduda second ta hauba miyo adubu MLA oina confirm thokte haibadi Supreme Court ki judge mangana saba bench amana sahi kyagi mamangdagi judgment piduna lairibani mamangda atop state khrada masigi case asi tholapa matamda Supreme Court ki judgment aduna kakthatuna satna hankidabagi wafam laikhre hairiba Supreme Court ki judgment asibu atopa judgment amatana satna handaba laikhidri haina makna makhata ki ngasigi pawgi mifam aduda Surchandra gi mekaidi gi lepkiba advocate thokchom modusu saru yakhi haina phungdorakli rak thana mayamna amu hena taba nungainabagi damakta mapalam gi oiba yamna nungaiba pawng khapsagi Arjun gi masanupana ising phangnaba tawkiba Jammu pat lupa crore sani sangna religious tourism project oina semlagani Mahabharat ki athauba Arjun haibadugi masanupa aduna ising phangnaba ahanba laibak tawkiba Mansar Pata Jammu and Kashmir Union Territory Administration na lupa crore sani sangba religious tourism project ama paikhalagani mafam madu sai lising taragani thoi rom dagi leiraklabani thajai adubu madu tawkiba adudi Arjun gi masanupa Babru Bahanna Mahabharat ki matamda tawkibani haina government official singna haiki yerum tangkhai gi maung manba kilometer 1.2 sangba pat adu Jammu region gi Udhampur border district ta square kilometer 1 yokphatana park sana sandui mafam aduda laisang ahum lay amasu Mahabharat madugi maruiba adugi khalaga mafam adu lupa crore sani sangna religious tourism project ama oina semgatlagani Masigidamak Union Territory Administration na Center gidamak semkiba detailed project report DPR adugi matung ina session Mansamata Narsingha hairiba laisang ahum lupa crore taret sangna amu hana semjilagani hainasu pauksiyesna makhatana phungdorakli makatarakpo ina North Korea da surup thakpa thingnaba law pass tawkhre dictatorship lairiba communist North Korea da Supreme People Assembly gi yamna tangna thokpa mifam ama pangthoktuna surup thakpa thingbagi law ama pass tawkhre hain state media gi report amana hairi prohibitions law pass tawkiba siga iroinana hanadagi akanba law kya satnaduna lakpa laiba asida institution organization ama sumi punamangna punsi ama sum haksel kanabagi damak ngakna satpa tari hain official oiba Korean Central News Agency KGNA gi report amada haiki surup thakpa thingbagi law asi thugaiba matamda akanma serak pigadori mamangda state media gi report ta North Korean leader Kim Jong Un su surup thakpagi saktam ukhiba maramna handaki law asigi matungda adugumba makhatana uraroi haina thajari haina su pauksiyesna makhatana phongdorok len thank you